Government na chingilam da packet pa project sing lotion dana sangaba gi wafam leite haina Chief Minister Okram Ibobi na phongdokhe. Maneman Prithviraj bu Manipur High Court na MLA oiba yararoi haina takiba warip ki mayukta Prithviraj na Supreme Court ta wakat kibadu Supreme Court na kakre. Amadi Amukogi Chief Advisor Oramada Natana Lebaki Sobat Hodang Loramba Father of Social Worker Thonamzam Iboyai Malakide. Kurumzari Ais to be Poming Tabi Sing Taram Noksari. Also Pung over Pau Shanona Pizari. Government na singilam the packet project sing lotion dana sangabagi wafam leite hana Chief Minister Okram Ibobi na phongdokre. Ngasi Manipur Hill Journalists Union gi members nga khanana Chief Minister Secretary ta pangthoki ba paw gi mifam amada Chief Minister na wafam asi phongdoki bani. Government na sangabagi thorum pangthoktuna publicity pamagi wafam su leite government na pamadi sangbat sagali badigi kanaba miyam da phangan baduni. Government na packet project sing gi ayaba saruk Ayamba Saruk Singi District Singda Maruina PMGSY Tribal Area Inclusive Growth Infrastructure PWDG Makada North Eastern Council Amadi Asian Development Bank Chingba Mapandagi Mateng Panglakpa Project Singi Packet Pathavak Sing Chada Marpurom Sing the Packet Pani Haiki Hill Journalists Union gi members Singda Chingi District Singda Government Pakaliba Sakot Thorangi Thabak Sing PowerPoint Project Singaluina Jenghanki Maruina Hakshel, Mai Tribal Area Inclusive Growth Infrastructure Project, PWD, Amadi PMGSY gi Makada Pakaliba Project Sing, Marilenaba Department officials sing na Paumi sing da Sugaina Thamki, Nasigi Pau Mipamada Deputy Chief Minister Gakhangam Amadiati Minister Sing Susharyaki. Listening to Taraga ni Toyota Pangtoki Batara Suba Manipur Legislative Assembly Mikalda Moirang Kendra Congress MLA M Prithviraj na Mai Paki Badu Chanaba Yaroi Haina Manipur High Court na Takimurai Supreme Court na Suyakre. Supreme Court ki L Nageswara Rao Amadi Anil R Davegi bench na Manipur High Court na Takiba judgment adu bench asinasu yaningi loinana High Court ki discussion na da Khut Thingzan Ningai Leite Maramasna MLA Prithviraj na Thangalakiba Civil Appeal dismissed of Givani. Ningsing Bayai Mikhal affidavit ta Educational Qualification Ibada Lan Isili Haiba Wapamda P. Sharat Chandrana Election Commission da Wakat Padagi Manipur High Court Yawnaduna M. Prithviraj na MLA Oina Mai Pakibadu Chanaba Yaroi Haina Judgment Pikibani. High Court ke judgment adugi mayokta Supreme Court ta appeal chatuna case asi makha chatuna lakhibani loinana P. Sharat Chandrana Prithviraj gi mathakta criminal charge sheet ama mahakpu ain gi cherak pigidabani haina appeal ama tawkibudasu Supreme Court na kakre marak sidangasi numidawaram Prithviraj na mahaki official quarter da pangthopa pawgi mifamamada high ki madudi mana Supreme Court na tariba warep asi taram na oi warep asi da mari lenana Kanaguma Mahaki Mayukta Libumi Karana Mahak criminal charge the partner jail the Ladagani Amidi say Turkmical Tenaba Yaroi Hana Lana Pangtoli Basi Pumla Land Wapami Asigumba Talite Mahak Matangi Mikal the Moranki and the Mirap in Lamba Tawini Hana Prithviraj Naponduki. Last 6-7 months Tagi Egi Kendra Assembly constituency da Ekoi Maru in a Pishri Pisha Chandra Singh Magi group Tagi workers in Haitare BJP na Ekoi Pracharama Nataba allegations Karatoba, while the case is still Akwegi Kenoina, subjudice Wadoina, Akwai Marangi, Prithvirasi, Polepa Yaroi, Akamahak Hita Tantuani, Jail, the Lady, Hamilton, Mayama, Pracharto, the Quigi, Marina Marang publics in the Chamam Nava, Akwegi, Twangi, Masi, Nasi, the Gidi Masigi case for once and all, Aquilo Sele. Miyam na father of social worker haina khanaba thonawzam iboyaima satkiba hingno yaida rims ki ICU da laikana bangam dana laikidre masagi chahi chamaga tha hum sukre masanupa mapan namadi masanupi ahum lehori mamasagi anaba amadi matam kharagi mamang dagi laikana tuna lakhibani maki thawa yaudrabaksa ngasi sinjamai thungam lekai da leba masagi mayumda purakre amukogi chief advisor orambada natana irabat foundation gi president su oramba thonawzam iboyaima na hinglingi matamda lamda masigi ning tamba manghandanaba amadi
Lomi Smithing Puning Tawatuna, Satu Nitina Putona Honoramba, Luching Bamani, Mahak Lake Hidre Tabada, Amukoyauna, Tuan Tuan Balam Domasigi, Civil Society Organization, Kayagi Luching Balusing Lishing Laktuna Awaba Pundonaki. Amukogi President Devan Sarvana, ISTV News, the Pundorpada, Mahakumba Luching Baman Lake Hidavasi, Manipuri Oya Chow, Mangjabani, Mahakna Lamdamasigi, Miami, Yaipanava Toromba Thompson, Sintabi, Loivanai. Ningtam hingma pamba lusing ba sigi wakalona du lehuri banga sigi mirolosina kundung induna chatpa tangai phadi haina phongduragli magi thawai yaudra baksang da miyamna leisu katuna ikai khumnaba ullaba matungda aroiba mathau mangam pangthokkhai Our Foundation Manipuri President Warambai Boyamana Lake Hitabada Foundation Asana Tamoshon Awaba Pondokre, Lucing Masina Masa Social of a Pavada, Miam Gidamakta Sotavanai, and Manaba Kunai, Amigamak Matam Chupa the Honakiba, Lamyan Baluching Mani, Mana Pamzaramba Pitamningai, Oraba, Wakalon, Irabot Foundation, Kundung in Dunachakini, Lake Hitabagi, Tawai Mirialna, Mapugi Lake Wanda, Laydunaba Amadi Manungi, Awabadasu, Saruyari Haina, Jerul Amna Pongoraki. Ibu Yamina Lake Hitabada, Amias Konos Awaba Pondorake, Mahakna Hilling Matam Damasaki was about Tadokuna Lebaki, Haiba Wakalna Mang the Tanduna, Tungi Mirol Gidamakta, Asang, me and Amatamduna Lebak Miamu Lamzing Biba Tang Muluching Bamani Hari. Amukogi Chief Advisor, Oiramba, Pubiramba, Tonozum, Ibu Yamina Lake Hitabada, Amukogi Tomishin, Ani Leptuna, Tumina, Leptuna Awaba Pondokre, Man Hilling Matamda, Manipuri Ching Tam Tungna Satuna, Prukudimak Nungshi Sana, the Minaba Paujil Kaya, Sandon Madanatana, in our Foundation Manipuri President Oinasu, Jaktami Pal Tang, the Manipurama, Oyanava Soktavanai and Honaki, Mana Lake Hitaba, Ashida, Amukogi, Menkapanga, Merodaba, Chobo Pam Ama, Lehovadanatana, Manjaba Ama, Hogan Hari. Hangang Kendrick Emily Oramba and Brianasu, Iboyamina Lake Hitabada, Waba Pondokre, Mana. Lebaki the Makta Pujichu Pakatok Piramba, Miam, the Ningsing Dun Hurani, Imalebak Napumataki Heli, Imalebaki the Mak Seva, Togatani Haina, losing Masina Pondolumba Wapam, not the Chapangamba Ujagi Hari. Tonozumi Boyamana Lake Hitaba, BJP Manipur Pradesh, Senior Citizen for Society Manipur, Apunba Manipur Kanma Imalub Amkil, Manipur Cultural Integration Conference, North Impal United Club and Amera Private Organization, Western All Club Association, All Ziribam Club Organization, Asu Awaba Ponduri. Paliba Saka Snowcool District Chatuna Matam Ama Hectada Pakaliba Project Kaya Sangabanga Magi Saktilay Masida Kanagumamata and Tingbangam Loy Haina Emily Arki and Fondokre. Opamasi Maitram Awalakaida Saba Community Hall of Sangabi from the Mana Fondo Kibini. Mana Makatana, Ukul the Handak Manipur Minister of the Council of Ministers in Kayagaloin and Sangava Zapada Ayapa Pirakivasi, Sakaras Snowcool District of Pakaliba Sakotorangi Tabak Kaya Miam Kankragani Haiba Kalwanda. Satarakpa Taongi, Ukulasi, Manipurgi, Manung the Labani, Paliba Sakas Namatam, Ama Hectada Ukul the Chatuna, Tabakaya, Tobungami, Masidala Hobamatana, Ayat the Pibangam Loy, Makuna Pariba Kulai, Manipur Sakagi Sumatic Chanali, Hibaka, Ridavani, Manipurgi Chief Minister the Tokiba Etek, Okram Ibobida Toropanate, Masidi Manipurgi Chief Minister Amada Chatrakpa Taongi, Sakarasina, Matuki Chapsana Pakum Pibangami, Atubu, Landra Misa Miam Gikandura Sakasina Pataduna Labani. Manipur ki BJP na Manipur Thugana Vasiliva Kambu the Tong Sinduna Satari Razniti ki Thong Kadong with a Mai Park Pangam Loy Haki. Manipur ki territory is now the Manipur Mira Manga, Emile, Winter Masi Upuka, Ukran is a part of Manipur. Ukran of the district, Manipur district, Amane, same Sunday, Masia Gadan, Emile will not do. Trinamool Congress ki Vice President Oramba Kerao Kendrugi MI Khan Amadi Wangoi the Toy Bangasi BJP the Yawakre. Makoi Anina Party the Yawak Pada BJP Manipur Pradesh ki President Cases Babananda Ayawa Pikre. Makoi Anibo Harau Taram no Opagi Thorum Aduda Party Vice President Air Khan, Emily TS Bishojet Saruyaki, Party President Babanandana, BJP Manipur Pradesh Pu Thazaba Thamduna Chalak Pasimu Taram no Oi, Mikal get ticket Pangana Chalak Orabadi BJP na Sokolo Haki. Congress ki Sasona City Mutat Lagadoga Sasonamani. Masi Queen Leragadi, a Koi Manipurasi, another day Manga Ama with the Pigi Vataraga, Quisi Kariwagati Hibasi, Nasi Zaitra Manga Palo Matunda, Nasi Awen Oliver Pumsi Yanaga. Aina Hydra was Anna Amana Kangava Naktani.
प्रचार तौरगा भोट कागनी खलगदी मधु कांग्रेस की ख्वाइदगी अरानब मौंग ओइगनी थबंग उठकदबनी कोई पुनमक ngasi amato ina punjalaga aina mayamda appeal tawjagadabuti patre haiba sasona si handaki vote sireisida chap chaba para ama tambi MLA Biswajitna aranbu mafam kya sandoktuna praja singda lana uhna bahona roidabani madugi kanaba karisu phangoi haiki MI khana BJP gi chana kanglona madi thabak thorom singbu thajaba thamduna party asda yorupani hana phongdoki yamna sauraba thabak thoromna ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯪꯏ ꯀꯪꯒ꯭ꯔꯦꯁꯄꯨ ꯃꯔꯨ ꯃꯔꯥ ꯄꯨꯂꯞ ꯃꯨꯊꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ BJPꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗ 100% ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏ BJP Jiribam Mandal Committee ki nauna thaupugadaba office bearer sing amadi executive members sing opgi thorom ama ngarang BJP Imphal East District Executive Committee member Jiribam sinduna Jiribam gi dibong dalaiba mandal gi office ta pangthokre thorom madu da hana gi pradhan Brazilal sing yauna lamdamudong gi tongan miyo kya saruya ki wangang ki sing na phongdona kibada Jiribam da awonba amadi chokot lamdam ama oinana ba miyam punna hona minersi lakadruba mikal da Jiribam da gi BJP gi mirep ama miyam na thagatuna Jiribam bu chokot lamdam ama oinana ba hona minersi habu phongdoki Kabilam Zawdangrang Congress Mahila Mandana Pangthok Miyam gi mifam amada BJP gi member kharana ayat papiba ga loinana lebak miyam da thanga kendra gi miyam bu michat thina bo honar ki botong Congress Mahila amasung local clubs na nuai ta phongdorakre Manipur Press Club ta pangthok pau gi mifam amada thanga kendra gi Mahila gi thomisna ngarang kumbi lamjaw mayai lekai da MLA T Mangi Babu gi pangthok mifam amada Ashni Kumar Saugat pamioi kharana mifam pangthok tana nam hona kibani masida Congress Mahila amasung miyam na thingba laikide Ashni Kumar gi home polling da party atena mifam pangthok pa yaroi haribasi democracy bu khongaunaba wakal khantaba watpa thongni Mangi Babu amasung Mahila Mandal na thanga kendra de mifam pangthokani politics tawrabadi miyam gi khangadabani loinana thabakna su utkadabani haiki Kaibun namjaw gi BJP gi mire oina songthoi ba Ashni Kumar aidana ama songthoi adugi miyoi kharana Congress ki oiro drone amate gi miyoi amana Ashni Kumar gi leiba hon poning sida meeting tawba yaroi haiba wafam sida moina thingmani praja gi ayaba amadi Congress Mahila gi unit singna ayaba pidana meeting sidi mai pakna pangthoki praja na thingmane dana ngasi thengna jabado mado aranba yumpham yawdaba wafam ni ngasi laiba imai ben khuding makse ngarangi meeting du da saugotpa Mahila gi unit ta leiba imai ben ngaktani masina sakhi oibiu haina aikoi miyam da khanganjabani Sangam da bimamang lekai da BJP shogoladuna polling station number 7 by 36 ki nupi sing oiba mifam ma pangthok tuna lakadoriba mikhalda BJP gi merep mai panana ba warep lokre mifam adu da Dr. Nimaichan Luang sangam da bigram panchayat ki pradhan Imran Khan amadi uplift committee andro kendra gi president MD Fakhruddin Susaruyaki Hangang kendra da BJP gi mandal ani leite hana party asigi wangangoi RK Shivachandra na phongdokre ngasi party asigi office ta pangthokpa permission ga unabada mahakna makhatana hakibada hangang kendra gi BJP gi mirep oigadaba mandal gi president ni hariba pisar asi party na masak khangde hangang BJP gi president di ais lukhoini party bu misat thena na honarak libasi disciplinary action lokotkani haiki BJP na chawkhalam da ta BJP gi popularity sida tongaga ai MLA oidong nen tawino handa laibang siba tambiyo aduga BJP gi chawkhatpa khaktu da tonga tawino BJP lairamdraga di politician oiroido wa mi meamdo madu wakhando masidai se fulsop um bijage ngarang thanga kendra gi manung sanbai ke bulmaya lekai da Congress ki mifam pangthokna na mohona badalam da madong gi BJP sawat pamioi kaya na mifam pangthok pa yaroi haina nakal ani da mukna ba thokna kiba adugi matangda thanga kendra gi MLA T Mangi Babu na wapam kaya phongdorli Afam masjid meeting to be yaro had one thing money. Masjid Ganatandri Matumina, meeting is anywhere to be. Afam Mama Hakata, I went to Udom is the Tobi, I see Tobi, they had a Mokogi and Timisda, meeting to the thing. But with the Tolisu, locally Nitina Nate, Masjid Mokogi BJP member group Karpina, Hoki has left interest to overcome the Tobani, other Masjid Yato. Ngarang dagi hongna Rural Development and Panchayati Raj Department gi makhada leiba Manipur State Rural Livelihood Mission na sinduna didim ground na satrakpa Saras Mela gi store Yankai ngasi ayuk pung 8 makhairom taba matamda tek tharakre thodo da mi aso apan de yahogre
stall yankai adu da pot chay yolam bamiyo sing mayum da hanakre stall singa si morang khom da leba SB Enterprises na sem saba amadi khanbagi thabak chatabani hari laibak thiba thodok adu da amang ata thokraba pot sing adu gi mamal asinarang singi market gi piragani suhari amarom da November tang 3 phawba chatakadaba regional saras fair sigi stall sem sabagi thabak tawriba si quality control tongdre mari denaba singa yang shilhaningi haina stall hangliba singa pendo phongdok naragli tumbisu yadabne stall menung tumba ꯆꯥꯛꯁꯨ ꯊꯣꯡꯒꯦꯅ ꯊꯣꯡꯕꯗꯨꯗ ꯆꯥꯛ ꯁꯧꯔꯤꯉꯩꯗ ꯂꯣꯏꯅ ꯑꯅꯤꯃꯛ ꯇꯨꯁꯤꯜꯂꯒ ꯏꯇꯩ ꯏꯅꯥꯎꯗꯤ ꯀꯨꯞꯅ ꯁꯨꯝ ꯁꯤꯕꯥꯏꯒꯤ ꯇ꯭ꯔꯦꯅꯤꯡꯒꯨꯝꯅ ꯊꯣꯛꯂꯤꯕꯅꯤꯅꯦ ꯑꯁꯌꯥꯝ ꯆꯥꯎꯕ ꯃꯦꯂꯥ ꯑꯃ ꯁꯤꯜꯂꯒ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤꯅꯤ ꯇꯧꯔꯤꯁꯦ ꯑꯣꯜ ꯏꯁꯇꯦꯠ ꯂꯥꯛꯏꯕ ꯂꯥꯛꯀꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯌꯧꯔꯛꯇ꯭ꯔꯦ ꯑꯗꯨ ꯉꯁꯤ ꯑꯁꯌꯥꯝ ꯐꯖꯅ ꯁꯦꯝꯕ ꯃꯦꯂꯥꯁꯦ ꯀꯗꯣꯝꯗꯒꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯇꯤꯛꯑꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯊꯤ ꯃꯑꯣꯡ ꯇꯥꯗꯕ ꯄꯣꯠꯅꯦ ꯁꯦ ꯃꯌꯦꯛꯀꯤꯗꯤ ꯇꯦꯛꯐꯝꯁꯨ ꯊꯣꯛꯇꯕ ꯁ꯭ꯇꯦꯖꯄꯨ ꯇꯤꯛꯏ Officials singi makai dagidi mela asi makhatana sathakigini hari paugi marthana break amda lomanis Masi awang nungpokki ahanba TMT bars industry ni industry asi 1993 ki December thada linkhatchakibani saiji TMT bars asi German technology na sajabani saiji TMT bars asi awang nungpokki ising sitka yamna chanai aikhoina yum sajabada TMT bars asi sizinajai saiji TMT bars tempat sagatpa khudingmak aikhoi gi marup Ningol Jakobna lakpada imoy nungari na lamda masig miyamda mahaulay ngari panganjari imoy nungari na puthokcha ngari kudima hygienic oy ngari asi yamna luna nupi manda semjabani gram chama amasung chani yangkai ngari ki packet sing dukan khuding magda fangbiragani retailer oy ningba sinasu contact tobiba yagani khoi address ti imoy nungari sagolban tera sapamlerak Imphal Pengba ngaton pangbiragani ningol Jakobugi mangoi na mapung mari faraba pengba amadi ngaton ningol Jakobugi damak discount su pizari ngaton keji manga leibida keji ama free pengba keji tara leibida keji ama free da pizari akak naba matamni ngasi maklengsin biruktuna order tobi ho phangpham S Tomba and Sons Pengba Farm Hiangthang Bazar Kagyal Industrial State Laiba MS Ranjoy Plastic Industry na chahi ahum mapung tharakpaga loinana water storage tank lakliba ningol chakaubagi damag 5 to 10% discount pizare virgin raw material na saba technical qualified person sing na saba chap manaba mamalda makhal kayagi machuda phanganba chap chaba liter da sajaba lili amasung thoibi water storage tank ngasi maglengsin biraktuna khudong chaba sing asi lawbiho ngasi maglengsin biro Diwali kumhai amadi ningol chakawagi manguinana ningol singna set chabada pakcharagadaba pijet laiting kaya silaima emporium singjamai chinga makha opposite oinamler ngasimak lengsing bio Diwali amasung ningol Jakobugi special discount pizari ITC Limited ki premium clothing brand Wills Lifestyle gi thangmai ban mai samle ka opposite house ground level store da Diwali amasung ningol Jakobugi special discount pizari nupa amasung nupi ki formal casual amadi evening party wear yauna makru khuding makki fizo sing fangbigani ngasi maglengsin biraksi Wills Lifestyle store thangmai ban mai samle ka opposite house ground Pain relief ointment, khang naba, kok sikpa, tang sikpa, pu naba ni singbada sinaba yarba, lipsa putna puthok saba oza. Hozin makhata ba pau pujari Bisnupur Municipal Council amadi Social Development Organization Bisnupur na sinduna nomagi oiba social service camp amadi Burmi Campus gi matangda awareness program ama Bisnupur Kaithel na pangthokre Bisnupur Kaithel dagi Bisnupur District Hospital phawba khongsat amaga loinana Kaithel amadi hospital ga korbida leiriba morakai sing sengdoki Municipal Council ki chairperson Mani Yaimana akorbigi phibam luna na thamnasi plastic ki polam sizinaba hanthalasi pata pumthaba yaba polam kaya Burmi Campus komda hygiene biu haiba poster campaign ama sohdoki KBK Bisnupur ki scientist kaya Bisnupur Municipal Council ki councillor singamari Social Development Organization ki volunteer kaya sungasi thormadu saru yaki Sagolban Vijay Govinda Rajbabu Thong Mayadagi Yumnam Sanatombi Chahi Taraganipan Apokpa Y Bimol Gobunupi Macha Asi Haukiba Tang Taretagi Yumdagi Thokibadagi Mafam Khangdana Leire Hari Iramasiga Mari Lenana ngasi Uripok Talaiba Kanglai Imalup Kanglai Paki Office ta permission unabamada Nupi Macha Asi Apokpi Yumnam Ongbi Menakana Phongdorpada Maki Masanupi Asi Sagolban Lairan Zamberak Talaiba RK Shakti Kumar gi Masanupa RK Swami Kumar ga
sen songduna waripot puduna leibani hari nupa mayumda chelamgadra haiduna hangarubada nupa mayumgi miyoi amata leiramdabata natana yumsu solon silamnak leiramne hari iramsga mari lena lampen police women police station dasu FIR amachanduna mafam khangdana leiriba mahaki masanupi bu thibina na wakat khre hari maki masanupi bu phangna ba honabada lamdamasda leiriba civil society amadi mari leinaba authorities singa mating pangbiu haina makatana phongdu isagi likunje thibina ba haiduna lekai da wakatjaruba matamda lekai na mokoisu yum solon be imungni na ikoi kanamta khangde na haibirakpam dagi aina aigi isagi likun thibina ba praja miyam gi mafam dagi amadagi police ki maigai dagi su isabu phangan biu isabu thibiu puthok biu haijaduna mayam da haijari Patanjali Kisan Sabha Samiti Manipur State Amadi Patanjali Kisan Sabha Samiti Imphal West District na Punna Sinduna Yuren Bambakha Likai Community Hall na Kisan Divas Thorom Pangthokre Yasigi Thoromadu DM College of Science ki Associate Professor Dr. K.S. Lojit Chandra Patanjali Kisan Sabha Samiti Manipur State ki Rajas Kisan Prabhari and Kali Singh Yuren Bam ZP ki Pradhan C.S. Meghachandra Amadi Hanagi Veterinary Department ki Deputy Director L. Saubana Singh Mamiu Singh Mithung Singh Oiki Wabagai tu Imphal Sian Bamayai Lambigi busing Wabagai Lamkhaida Hanatagi Bazar Board Kayaba Loraga Parking Todra Labadu Wabagai the Nona Semba Wabagai Transport Cooperative Society na ating bapiribasi maram sadi haina ngasi kesampat bus parking office tak naba amada MI Road Motor Transport Cooperative Society Limited ke Secretary S Jibona permission na pondokre ngasi permission una batuta society asigi L Sanjay Susab Yaki Secretary Jibona Makatana pondoki bada matam kunigi mamang dagi Imphal dagi mayai lambigi wabagai phawbachal liba bus ngasi wabagai bazar board ke ayab lower ka parking oiduna lakpani adubu nongno semba Mari le nabati department di permit pidriba wabagai transport cooperative society ki miu singna ngasi bus parking tawbada athingba piduna MI motor transport cooperative society ki president L Sanjoida live attempt phawba torokna mohona kiba thong akan mamong da kandem tawi mayai lambida wabagai phawba chelamba bus sing hojik sangmaijing phawbadang chelgani aduga wabagai romdagi mayai lambida Imphal tamna lakpa passenger gari singsu sangmaijing thongda thingjilagani Oil film singasi mari le nabati department na atuba matamda miyang sangbiu lo na bazar bo na nakal ani gi marakta leiriba yanadaba sing atuba matamda warishin ama purakna na mohora drabadi mayai lambida matam kaktana gari sian ban leblak pa yai habu wapam phongdoki Permission una batuda saru yaratuna United Bus Honors Welfare Association ki General Secretary B Dhanabir na phongdoki bada mayai lambigi wabagai phawba cherma bus singda society amana athingba piba haibasi maram sadi mari lenaba department singna thubada yangsin biu natrabadi Manipur pumada bus cherma lepagi khongjang changchalapa yai haki mayang Imphal road mayamna mayai lambi ai khangnariba akogi masida bus yeliba sida ngarang na handa no ba form toba adungba society macha ma khangna fight torotana uji gari thaba yaroi kholo ete tobaji ko United Bus Owner Welfare Association magidi yamna pende mase mari leinaba authority jingna department jingna mase athuba matamda asigumba anchang achak saba society matam cha jingji loisangedabani aduga wafam masi athuba matamda loisangedabani natragadi Manipur da cheliba bus pu kanjaba pamba ko United Bus Owner Welfare na akan khongang jangjalakani Police na relief and disaster management kusum naduna search and rescue first aid amasung firefighting demonstration thorom ama police ki hangang high school pangthokre otopi thorom the SDPO porompat tes Ramgopal hangang high school ki president principal W Lukoi relief and disaster management staff officer Subhash Chandra OC hangang NG Romansu Saryaki hangang mayai likai tigi N Ratan alias Kapubu Hangang Bok Congress Committee ki PCC member una kudak tagi hakre ina masada MPCC ki president na ayaba pikre hari Thongzu Kendra tagi Thoksom Ajitpu Congress ki PCC member una khalakpada taram na opige tharmama Thongzu Block Congress Committee na sinduna kongbana nebam lekai chonga bila pakta pangtokre tormadu ta Imphal Committee ki ke jagat Thongzu Committee ki president W Debenyau na Congress ki lusing makya sawyaki Thoksom Ajitna lakaturba mikhalda mahak Thongzu Kendra da Congress ki media oina mikhal thengnargani Kendra sibu chakot lambida changsin nanaba Congress pu mapangan kalhan binana appeal tawki Awudadi Thongzu Block Congress Committee si hana leirambadu kaisu satkiba leite duga hana leiramba Thongzu gi leader oirambaduna atopa party ma chathargasu Thongzu gi oinadi leheuriba member sing aduga leiriba khudimak loi lengdana lei adugi mathakta hoji inau nauna amuk hen hapchallaga
अचौबा अदुगुम्बा हेन्ना चाउथोकपा अदुगुम्बा ब्लॉक कमिटी अमा ओहेनबा खक्तनी नंबोल केंद्र की मनुंग चन लेबा पांथोबी यूथ क्लब नाउरेम की थौपुबा मियोय अमना मीडियादा नाउरेम लंबी सेंबिदे हाइना केंद्र सिगी एमएलए लोकेन बु मिखल द बॉयकॉट तगुनी हाइना फोंदोरपसि लेबक थिबनी हाइना नाउरेम अवांग राइजिंग क्लब नाउरेम यूथ डेवलपमेंट लाइब्रेरी अमदी इरोम यूफम यूथ क्लब नाउरेम मखागी थौपुबसिंग फोंदोखरे क्लब सिगी थौपुरी अहलमन सिंह तानरमदना राजनीति की खुदोंग साब लोब माकी लनाय ओना थारकपो वाफमनी अवांग राइजिंग क्लब की प्रेसिडेंट नाउरेम मेराजाउना नाउरेम की लंबी असि हौजिक क्लब की म्यूट सिंगना हाइजबदगी एमएलए ना मसागी लनाय पैसा पुथोक्तुना लेबाक थादुना सेम हौरबनी सही कया केंद्र सिगी म्यूट ओरमलबा मियोय अमना करिगुमा मखलमदगी संगबत सागलम तौदुना हौजिकता भोट लेपकनी हाइना थोरकलगा एमएलए की मथक्ता ओइदबु वफम कया लाना संदोकलिबसि तौबिगनु हाइकी कमाई तौदुना स्वेलमबनो हाइजरगदी ममांदा हाना कोई ताम मंगा तौला काबिरमबा अदुगा यूनियन मिनिस्टर फाव ओइदिरमबा डिप्टी मिनिस्टर फाव ओइदिरमबा उलोगी हनना उलोगी चावबसिना हाइबो नारें कुमनसी पंचायत की जगह दा सिंगलमबदना काउंसिल की जगह दा मिनिस्टर जगह दा सिंगतपियमे अदुगा मांगना लेरिबा उलो हाइना खमर खुंगम तुदिनदगी एक मपान तुदिन मपान लेरिबा उलो नंबोनदगिना तें चखलगा लेरिबा असुबो तुदिन मपान लेरिबा मागी उलो खुंगमना पंचायत जगह दा सिंगल थामनी अदुगुलबा पंचायत जगह दा थंबिरमदगी नसी नावरेम लेरिबा खुंगमसी इसिंग लेरिबसी पंचायत की खुदोंसाबा खबोसि फंगना तें चखलपगी मंगान फंगदा हाइना खंजबदु होजिफो अदुमक पंचायत जगह दा लेरिरमदबना मुनिसिपालिटी जगह दा सिंगल सोथादुना लेरे Transporters and Drivers Council TDC na mamangda Impal Jiribab lambi sem khibagidamak paisa phangkhiba leite kanagumuna khudam sangdam piduna sarkardagi paisa lothuki haiba wa utpangam labadi mana mathum piduna thagpa phongdokni haina pawgi mifam amada phongdokre MJ Avenue da leiba council sigi office ta pangthokiba pawgi mifam amada president Aisha Ranjit na phongdokibada lambi semgi thabak chathaba amadi thong samjinduna अपन बलितना गाड़ी चनब पाखलिबा खोंथांग असि मणिपुरगी मियामगी येंगदुना पैसेंजर सिंगी खंदुना अमदी लंबी सिदा चलिबा गाड़ी सिंगी दमकता खल्लगा पाखत पखोंथांगनी मसिदा संदोंगी वाखनलो लेते कनागो मखरना सरकारदगी पैसा लोंथोकनबा अमदी खुदोंग चाबा फंगनबा चथबनी हाइबसि अराम वाफमनी लेबाक मियामना सु खंगनी हाइकी माना मखाताना लंबी सेमगी थबक असि निंगोल चाकोबा मतुंगदा अमु हन्ना चथगनी हिराम मसिदा माइकई खुदिंगमक्तगी तेंबांग पिबियु हन्ना हन्ना लंबी अमसुंग थोंग सेमदा सेल यामना चंखिबदगी नसिदी सेल की अवाब मायोकनरे हंदकी मतंग असि गवर्नमेंट की माइकेदगी तेंबांग पिहनिंगी हाइकी बीसी बियारोना डिसेंबर 15 हाइरमदो मधुमदी अखोइना याबंग अमोय हाइबदुनी अखोइना थाजगिबा अखोइगी ममांगदा अखोइना थमजगिबदुनी नुमिन मरी मंगानी दगी हेन संगोय यामबद 6 days in संगोय मोटोरेबल ओइनी हाइबदो अदु हंदकी थबकसिना प्रूफनी अमदी यंगबियु हाइबो जिंगदु ngarang nahanju ISTB gi kenoda लंबेंदु मोटोरेबल ओइरे हाइबगी रिपोर्ट अमा ISTB मसाना लौजबदा दुम फोंगरे फमगरे अदुना लेरमिबा पोतुदा अखोइना नुमि मंगा तौनी दि हेन संगोय हाइबो पोसक्तो अदु दुम सबसाना थमजरी दुनी TDC ना हाइगिबो खोंफम अखोइ लेंगोय TDC ना थमगिबो वाफम अखोइ लेंगोय अखोइ सुंसोय सोयदना तौगनी करिगिदमक्ता तौदोइबा मणिपुर प्रजागिदमक्ता ट्रांसपोर्टर मयामगिदमक्ता पैसेंजर मयामगिदमक्ता अखोइ अदुगिदमक्ता अखोइ ngasisu koi lepi aduga makhatana hujiksu hariba lamben sigidamakta koi makhatana semba makhatana semdana widamakta koi hujik ready toga pochei kharasu dum koi material kharasu nung kharasu koi thami koi amuna makhatana semna bai koi tayari lejari lower primary amasung primary level gi oza lobda mark basis ta sathagni haribasi chatnaba yaroi written exam da 80% miyeng thamduna pakhat kadabani haina KS ena phongdorli KS da office ta pangthopa pawgi mifamda president Lakshman haikibada SSA amadi ramsagi makhada oza khanbada academic performance amasung mark ta yelaga khangani haribasi chanhanba yaroi matamga chanadre matik chaba ozana matik chaba education pirga quality education purakpa ngamgani maramaduna written exam da 80% thamduna pangthokadabani haiki सादिगी मखादा लेरिबा एजेंसी सिंग असिना अखोइगी ओजा लवु मतमदा इंटरव्यू दा नतबिदा रिटर्न एग्जामिनेशन दा अहेम मेंग थमलिबासी सुंसोय सोयदना मणिपुर सु फॉलो तौनमेदमता अखोइ पुना खंफम मत लेमिनसी हाबु फमसिमसु मैलेनमसिंग मफमदा पौजनजै Children with special need ki oiba medical assessment ki kem ama Chandal district ki khangsim CRC da pangthokre Kiamadu masi block ki manung dalaiba differently able oiraba angang singi medical assessment pangthoki khanggo ba angang singi tangai phadaba mateng amadi mahi tambang amana magi damakta khongthang si lokot pani hari Numin humni sataka kunmari suba state level national science congress ngasidagi slope land public school khongjom da hokre
National Council for Science and Technology Communication Network amasung Science and Technology Department ga loinana Science Research Forum Manipur na sinduna pangthokiba thorom asigi hodokpada Science and Technology Director Uttam Chan Laistram, Slopeland Public School ki Principal N Babulin, Science Research Forum ki President Dr. S Nandiram Susaruyaki, Manipur District Mapandagi Mahiroi Humbudraga Marina, National Children's Science Congress ki State Level ki Congress asida saruyari. Malam makalikai te leiba Maina Sang Ama MLA Brazabiduna Sangakre ngasigi thoromadu dalam damadong gi Maina Paibigi President Y Myanmar Pradhan Tondon amadi awang kuno UZB School ki Principals Sambaran Singh Mamioi kya saruyaki MLA Brazabiduna Manipur se hiram kayada chokolabasu chinga tamga mari leinadabigi moongda leirakliba si level thibani phongdoki se Minister gi khul khokchata nongmai kapsinduna attack tawkiba thong amadi tangkhul nagalong gi President W Jimikna Manipur kaiba wafam phongdokiba Thobal District Congress Committee, Congress Seva Dal, Youth Congress, Mahila Congress, Amadi, NSUI na punna sinduna Thobal Athokum Daliba District Congress Office da wakat mifam satakre. Wakat mifam batuda Thobal Municipal Council ki Chairperson Sunalatana Lebaki Mapi Mapa Oiba Amana Masagi Maram da Sokot Thorangi Tabuk Chatpada Pun Mapiba Amadi Thodok Aduga Mari Lenana Kalup Naibo Wapam Kaya Pongdur Libas Level Tivani Lamdo Masagi Pun Sakam Kahan Yakan Lup Sing Tinjin Mamatam Oire Haki. Honorable Chair, local government of Thoran Kayam Tokre, Makona Todi with Tabakse, that's here, but the Tobusi Shuki Mayota Togani, Manipur, Mapima Power, even its home, but the Togani Aduna, Makona Hodi Iran says, so even my team, high as the English among the Kamsa. Ukhulgi thodok yaning daba phondok tuna Wangjing Lamding Municipal Council Ward number 4 gi imai bill sinasu Wangjing katel da wakan mifam sataki nabla masigi mapima pa wari babu hantani yeng mathong yaning de haina councilor TS Amitabh na phondoki food security ek hoigera housing loan gi hoigera data hospital sa hoigera thabang ha hoigera maitai muslim khada da hapana de all community tribals join mak ha pa ngatani aduna kai go ko gi honorable CM ibu bibu yeng na ba khalaga skum ba anti women gi type da attack to wasi ta seng na wangi baza me am na yaning de Ketrikau Kendra ki MLA M Amin Sahana ngasi Kendra sigi ahal warba mioi chanipan kuncha ka mangada Oles Benson gi senpham yanthokre Ketri Bengula Walikai Taliba MLA gi yum da pangto ki batorom madu da MLA na leikidraba mahaki apokpa MD Mohammadin Saha Memorial Trust amasung Ketrigau Block Congress Committee anina punna kusum naraga toromasi pangto pani haki sahi manga phawat chathagadaba pension scheme masi tha manga gi pulap pithokani pension phanglibasing asina government ki oiba pension scheme gi senpham phangdriba phawba pigani hari Hills and the Valley Development Organization Sinduna, Daliba December Taraga Mangada, Miss Paradise Manipur Vacation Open Air Theatre the Pangto Katori. Nasi Susamai the Pangto Papau, Mipamada Committee, Siakan Mayor, Sapam Ramesona, Contest Asida, Manipurgi, Purimaki, Luhong Devi Metric Pass, Torba, Toravini Pimasa Singna, Yabi Yagani Hari. Manipura Kundamani Tongan Tonganba, Akoigi, Purup Singi, Dati Kudamaki, or even not your pigeon, Akoi Sharuk Yana by lot system the Waga, Akoi Jati Kudimaki, Akoi Sau Yana Bohona Zagani, Loina Loinana, Akoi Hola, Tongan Tongan Naki, Naron Singnasu, Tongan Tonganba, Naki, Sanabi, Pizet Saksasing as Tuna, Kamin Naraga, Akoi Manipurasi, Apun Bayana, Integrity Labor, Amanti Unity Oiba, Akoi Adugumba, Iram the Mama Oina Oiba, Yanaba, Masigi, Midianda, Akoi Miss Manipur, Miss Paradise Manipurasi, Chinjavani. Longil Digital Media Service and Asalatana present over Manipuri Digital Film Thaba Nasi Holobi Matumina Usa Cinema Hall release Tokre. Toromoda ex-MLA Ojoy Film Forum Chairman L. Sujakanta Madi Lismart Industry Proprietor Gitaranjan Susaruyaki. Film Sida Maru Ivasatam Langlibus Sindi Sudananda Apsara Toy Hamilton Singmani Sibias Okiba Ozoina Punukiba Manipuri Film na Malem the Saktakli Manipuri Film Bu Akoi Punamagna Sakona Mamatautai Pundoki. Nongsok Impal Mera Pai Loop Nimpal na Nipal Unit Idam Sipai Mamalikai Sokot Torang Lupi Loop Kapuna Sinduna Idam Sipai Mamang Lekai Community Holder Crime Against Women Yamatang the awareness program Mamapang Tokre. Oh, you must not break a matanga. I'm not going to nomination. Iram the Masiki Han Boy of the Tokaba, Sangai
plastic storage tank seasonally yansinaba bolam yaudriba LLDP ina sajaba sanai de seasonally lakliba ningon jakoba kumhiga mari leina chada tare tagina tara phawba discount phangigani phangigida sizing 200 300 500 750 1000 1500 amashun 2000 liter chahi tara gi guarantee ga loina na henaba makal kudingi apamba masusin phangigani khudong chaba si phangigida ba phangi London supermarket leba New Smart Industry Academy Changi labor solatpadagi producing attaba hakchang choktarba tumba chaba yaraktaba khong hanga nungayaktaba singidamak amatta ngaraba upaidi Jolip Syrup amasung Jolip capsule with changi sinabyo Beneath 100 meters from the Earth's surface, naturally filtered through saline streams, pure, clean, and healthy water. ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯖꯔꯤ ಶ್ರೀ ꯃꯅꯤꯀꯨꯃꯥꯔ ꯖꯨꯋꯦꯂꯔꯁ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯈꯟꯕꯅꯗꯤ ꯀꯥꯟꯅꯔꯣꯏ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯋꯥꯈꯜꯗꯣ ꯋꯥꯒꯅꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯐꯖꯃꯤꯟꯅꯔꯁꯦ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ಶ್ರೀ ಮಣಿಕುಮಾರ್ ಜ್ಯುವೆಲರ್ಸ್ Rabia Emporium Singjamai Chingamathal Handloomgi Oiba Iramdamda Sajaba Ningthi Zeraba Top Traditional Pige Rani Blouse Silk Sari Amadi Makhal Kayagi Mayek Naiba Ningthi Namatamga Chanaba Design the Lonba Product Sing Supangbigani Ningol Singi Damakta Amadi Lupi Singi Leiting Oibiu Nasimak Lingsin Biratuna Ningthi Zeraba Item Sing Asimit Eng Tabiu Amadi Kudong Chaba Silobiu Makata Pau Karaga Pizari. Sabangkut Celebration Committee Nashinduna Churasanpurgi Tuibong Ground the Pangtokadaba Kut Kumai Shem Savalore. Yasi Tuibong Daliba Kuki in the Pangtoka Paugim Pamada Celebration Committee Chairman Dr. Sinkolan Tang Singna Mapalebaki Yauna, Numidum Chukna Pangtoka Manunda Kanagumba Matana Ban Toka Simatobigano, Tromasimapum Pan and Bamipum Kudimana Serbia Haki. Tripura, Meghalaya, Mizoram, Arunachal Pradesh and all those other places. And also, these food will bring people from our neighboring countries like Myanmar or Bangladesh. Even those brothers from those countries are going to participate. This is a 3 days event where there will be deliberations, where there will be celebration, where there will be song, where there will be fun, where there will be feast, and then there will be dancing. District Legal Services Authority na Lomai Churches Fellowship ka kusam naduna Lomai Oiba Legal Awareness Forum ama None Bazar da pangthokre Thoromaduna Chief Judicial Magistrate Tamenglong e Notune Suri Advocate K Dhane Advocate Devananda Masung Asapuna Su Saruyaki Manipur Heart Foundation ki Maikai Legal Advisor Ngangom Tes Kumana Sahi Taruklom Suraba Thobal District ki Khangabok ta Leiba Heart ki Anaba Leiraba Nupmarang Them Zenit Kobunupa Macha Amada Rupal Sing Tara Kushin Nakre Thobal Police Commando na ngasi Yaripok Bamol Lekai area dagi NSCN IM ki Kader ama phare Police ki pauna phagalaba mi asigi maming Pingmaiso Simbui Apokpa Laichin Simbui Ukul District ki Viasam Kuldagi Hari Kerau Kendra de BJP ki Mirep Oigani Hana Sem Sari Balorimbam Rameshwar ngasi poster campaign Chataki Bagalona Lorimbam Angangel Memorial Trust ki Kutang Sahi Yawlaba Mioi Handicap Amadi Lukrabis in the pension Yantokre Kendra Sigi Mioi listen any room the pension ki Sempam Singadu Yantoki Lorimbam Rameshwar Sotaduna later Kendra Si Hena Wang Matak the Pukana of Mirep Oinaba Torakpani Makatana Su Miam Giseba Tokigani Pondoki In Pawel West Police ki Additional SP TS becomes at Kimiyang Makada Inspector Tangjam Pong na Luching Bakamando Team Mamana
Thangmaibangi Tarung Khultagi ngasi nungdang waramda NSN IMG masana masabu corporal ni haijaba pauzok adaho alias Alishan Kamai Chaini Pugumatoi Pare Malisung Samapan Merfudraga Humdoida Tinungai Manaki Lai Manaidagi DK Pamai Koba Magi Kutanga NSN IM the Yorki Hari. In Palwas Police Commando Tim Masimagna NSN IMG activist Sunday School Manak Hotel Dagi Laisam Abung alias Priyo Chan Sahi Kuntaga Nipan Koba Masupare Ma Hotel Dagi Hosina Dimapu the Lady Yandrembam Romel alias Solomon Sahi Kuntaga Nipan Gimakada NSN IMG Tabak Tobani Mana Lalunba New Sing Transport Amadi Travel Agencies in Dagi Yam Lovasan from Concrete Hari Mangon Dagi Single Barrel Nombe Ama Mobile Phone Amasupaga Hari. Among the police commando team Masimana Kontozum Darim Bilikai KCP, MJCG, Active Kader Kontozum Kubir Elias, RK, Chaini Pugumdoi, Haribamio Sesupare, Mark Tuan Tuan, Nusinda Amadi Oil Pumps in the Sian demand of the General Mu in Hari. Atop Amadana, Tim Masibana, Kasam Pataliba, Trosampu Bus Parking Dagi, Mar National Army Active Member Ani Trosampurgi, Carmel Dagi, Lalrin Sana Elias, Rin Sans Elias. Emmanuel alias Sam Saikun Unipan Amadi Mizoram gi Mabit District gi Manung District gi Manung Chanba Saulet Bank dagi Lal Sang Joul Jokte Saikun Thakamari Pare Makoi Ani Si Hauki Bajun Thada ISNA gi Hanagi President Lal Thang Sang Intuat Hatpadat Cheni Hari BJP Kumbi Malnanda Sinduna Sangil Lampak Kumbi Tera Khada Nomagi Orba Political Conference Pangtokre Tormoda BJP Manipur Pradesh ki President K Bhavananda Te Sauba BJP ki Wangalo N Biren MLA Biswajit BJP Manipur Pradesh ki Vice President N Ashwini Kumar Kumbi Kendra BJP ki Mirep Organi Haina Sem Sariba Mioi N Mangi Dr. K.S. Menjor K.S. Navakumar Susaryaki Te Saubana Haikiba NSN IMBU control Tobagam Dravadi Pamthadu control Tobagam Dravadi Chief Minister Webegi Wanto Laitre Haina Pundoki and Birena Man Hakibada Equina Razniti Tawibasi Ishaki Kanava Tobanate Havasi Congress Government Kandu Sing Tam Nuxis Chanana Tong Manana later Manipur Praza in Tapna Labangam Gani Haki gave one and Hakibada Congress na sa italaga mga hena sasan torokoda Manipur Praza wabana kamtengle maramaduna lakatru election asida soidana Manipur de BJP Sarkar thamlasi phongdoki Ibu benai to Sarkar asina mana sa itala mga yetna masi kulai de sisana rakada aikoi Manipur de lagi ba la punipan si apa sa to kita kiwai wale hati kutam ding tililonya sini Congress pun siram bawa, ibu pun siram bawa, masih kilo ni am kilo mah. Asu makata na sana bagi Paulo bisi. Sana bagi Paulo bisi. Thas kita angkutra ada catha kadaba Jonagan Lisingani Taruk Haneming Tonba Yellow Masanagi Kumai among us the Gitawiban Dalaiba Ima Kuntuan Bisalian the Hodoke Grida Bharati Manipur Pran Sindra Pangtokiba Sana Kumai Hodopi Tormadu the Manipur getting Tawlasha Masana Zauba Grida Bharati Saha Sangathan Mantri Sanjoy Tiwari Amadi MU Social Science Ki Din Professor N. Lokendro Nasimamio Sing Saryaki Kumaya sige saruk ama oy nga sidagi mukna sangdam nagani Manipur gi mukna karino amadi masina khunaiga kari mari leinabagi habigi matangda Professor Lokendra no phom kaya phongdoki Andhra Pradesh ki Tirupati da mathang thagi taraga mari dagi taratruk phawpa pangthokadoriba sahi mapangi makhagi mapan suba National Indian Round Recap amadi Compound Archery Championship ta saruk yagadaba Manipur gi archer tarahumdoi amadi November Tarama to the Ginatrato Power from a simple Pangtoka Sahi Taraga Mari Makagi Mapan Suba Mini National Indian Round Recap Amadi Compound Archery Championship Saru Yagadaba Manipuri Archer Kungamari Amadi Official Mari Kumbala Park Sports Complex the Pangtokiba Sahi Mapan Amadi Taraga Mari Makagi Tara Suba Mini State Level Archery Championship Tagi Kanga Krehari Manipur Archery Association Sinduna Kumala Park Sports Complex da Mathang Thagi November Homdagi Taruk Phawba Kutramati Suba Junior Amadi Kunganipan Suba Senior Boys and Girls Indian Round Recap Amadi Compound Gi Elimination Round Amadi Medal Matching Pangtolagani Hari Bhopal the Pantuki All India State Inter-School
Keno Print Championship ta gold medal lawra khraba samaroi manga da achamba khutopur piduna ikai khumnabu utpagi tharma manga sei Bisnupur District Canoeing and Kayaking Association sinduna moirang maire mom lekai da leiba lekoipung lai harau bungda pangthokre tormadu da Jila Parishad member Mutum Birchandra hanagi MLA Salam Gopal yauna miyoi kyar saru yaki All Manipur Football Association sinduna pangthok doriba kunsuba sub-junior boys inter-district football championship ta saru yagadaba team singi entry form bishan bagi matam thasgi tang 13 phawba sangdokre tournament sigi manager meeting thasgi tang 13 gi ayuk pung 13 tabada pangthokani toromba adusu mathang thagi na member ani doina pangtholagani haina tournament committee gi convener L Nabachandra thadok chero man khangalagli moromda association asina sinduna Hozal Jusha Tariba Tangjam Birchandra Madi Mai Park P Memorial Kundamatu Suba Winners Cup Ingasi Sanagadwa YSWA Ulau Amadi Rao Laringom Nekai match Nong Chingipum Patabadi Tokre Tasigi Tang Kunduma Panda Tumian Kolen High School Ground Senapatida Sanagadwa Mesu Yetokre Silong the Pangtok Kulumbu Suba Meghalaya Invitation Football Tournament Mes Official Wenaba Manipur and Rupendro Maiti All Mani India Football Federation Kalakne Matang Tagina Manipan the Silong the report of the Hari CBCina Gospel Youth Soccer Gi Mapu Wakre Mini Stadium Tamelong headquarters Angasi Sanakiba Panel da CBCina CNBF goal home sino the mighty Piduna winner Waki Best player the CNF ki Ice Gangmai, best goalkeeper the CBC Z Gangmai Nataka. All Manipur Football Association is in the Pangtoli Vatrama to Suba Manipur State League Yankee Trade Aduga Humpur Suba match Nong Singi Pibam Patabana Matam Katani Toka Hari. How's it Makatana Sanabi Pau Boya in Chess. Anisuba Manipur Open Chess Tournament SPM Zitna round Taruk Sanabaloibada point Manga Makai Pangduna Manjin Takre. Manipur Chess Association na sinduna Khumban Lampak Sports Complex ki kangsangda Mapangi State ani Nagaland amadi Maharashtra ki chess hanaroi ani yauna punna chess hanaroi maifu tara mapanna saruk yaduna sathariba ani suba Manipur Open Chess Tournament ki ngasi Open category gi taruk suba round loibada KA Sanjoy Malesori Dauhu Sepsen Kaising amadi G Inauk Sharmana point manga phangkhre L Lal Gopal S. Lawrence, E. Sasikanta, S. Zeki, Ronald Soibamna, Point Marimakai, N. Bankim, S. Somokanta, A. Polen, Shakespeare L. A. Binet, T. Somorendro, S. Dhanasandra, K. S. Pinky, N. Shanti, P. Rajendra Prasad, Amadi S. Ibosongna, Point Mari Pangduna Shali, A. Kishore Chandra, N. Rajeshwar, P. H. Sujakanta, P. H. Haridipna, Point Ahumakai Pangkre. Category C hayeng ayupung nifal amadi nungtilpung amata abada tari suba amadi nipan suba round sanagani. Bisnupur Football District Sports Association Bisnupur na sinduna Bisnupur Mini Stadium da thasigi tangkun bagi tim taramathoina group ani thokna khaidokuna sathariba ani suba Iboton Memorial 3rd Division Football League ki ngasi sanakhiba ahanba match da Aksa Junior Koktana ICSA Ireng Bambu goal mapal sinoda maithiba pikre league asiki ani suba match ki sanakhibada Klasa Football Club kainongna YSWA Junior Ulobu goal ani amada maithiba pikhi Amaronda Association asina sinduna ground asida team kunna group mari thokna khaidokna sathariba Taramatu Suba and Balananda 2nd Division Football League ki ngasi sanakhiba match ta KYC Thanil Khul amadi BDYC Borayangbi goal mari sanaduna draw satkre sathariba 2nd amadi 3rd Division ki match sing akanba nong chusilakuna ground ki phibam phattabadagi matam kaktuna yaithokre How's Makatana Nasi nomi wakiba inga sama di nong junus sagi pau amuk pambigani. Ngasi nomi wakiba aing asagi pau da ICAR Lampel Patagi Pangba Pau ki matung ina ngasi ki khwaidagi sakiba degree Celsius kun dasmik tare. Khwaidagi ingba degree Celsius taramapal dasmik ama Nushita yauba ising malit kisang ayukta sada sama nungtildasu sada sama oiki. Ngasigi nong sukiba kisang kontrataruk daspik mga milimeter ni. Bawa mo ka na pizari.
Government single of the packet project sing lotion dana sanga bagi wafam laite hana Chief Minister Okrami Bobina Pongdokre. Mairembam Prithviraj bu Manipur High Court na MLA oiba yararoi haina takiba wari ki mayokta Prithviraj na Supreme Court ta thangattiba wakat Supreme Court na kakre. Amadi Amko ki supervisor oiramdana taraleba ke chopo thodang loramba father of social worker thonau zamni boyai malai khide. Kiri ISTV pizaba pau patang solution jare ming tabi bersama bukan.